Heruzamna taramna okchabulona na iko no kurumjari ngasi malemgi oina imagi numit aduga imagi numit asida ima haina sai thasabai semuka Diamond Radio ki Facebook page amade Diamond Radio ki YouTube amade radio da khongjaba hariba tonga bai kugi platform khusem live aduga Akashvani Vivid Bharati YouTube Facebook radio hariba singsida Tabiri besing pumnumak mayam pumnumangna imagi numit asida maruina laikhidrabi ima sing aduga male masida lehoriba masa singna mama leitabagi ahangba bumunna khangnaba mama bu yamna nungsibiba hauji leiragasu mama bu yamna luna tobiba yamna nungsibiba singna Facebook page na haribase yeng chameli 73k aduga register buna mila amaga makhai krehena khara yengbiramaga out tokhiba mapung phadaba adugu mapung phana yengbibana 73000 na Facebook page te yengbi masigi namutta thank you so much mama bu nungsibiba mayam punamangna aduga comment masideda more than comments thokna yamkhre masing comment masing si pibiragliba aduga 253 comment aduga 768 share tobiba loinana radio da tabi basingna akhoi message oina thabirakpa ngasi su pungning gi warol do khongjabada support to birakpa duga aiga di friend oidaba Facebook page da lebi mayam ni saidu story da hapchaba matamda thagat pirakpa sing mama bu nuksibi basing mayam panamana support to birakpa aduga YouTube ki di haribase YouTube to dikhre yamdre YouTube ki di akhoi gi leriba page crime reports inspector te hen pami yamna entertainment gumba te sei gumba se ka hena Diamond Radio gi oina dilai biriba subscriber haigadra viewer singse aduga 5k views only 3 weeks tani aduga comment 74 maga yam nungsi haina takpirakpa aduga emphasizei imabu ningsingi haibena singba fazaba comment kya ga loina na pibire so ngasi imagi numit hariba ngasi malem sida leriba mama khudimaki asugum laban numit asida isai se amohna khongjari hanagi comment thada biriba sing adugi mathakta so Facebook page da su ima haina ibiraga song by James Hegurjam aduga YouTube tana ima by James Hegurjam haina sumaina tibirkanda jo comment amamam drop to biramu isai sida pambiraga su dislike adum nabiramu pambiraga su comment adom karigumba ima nungsiba macha ma orabati hayeng soidana hariba thada biriba khoi drop to biriba comment pibiriba mayamdo madudagi khangacharaga YouTube ki oina ama aduga Facebook ki oina ama sumna tangi ama khaktang draw to jaraga draw to sumayamda sumuchage am chamba game amani haijaba tare khoi gi maika degi ngamjaba ima bu nungsibiba na to biba ima bu khanbiba gi dama ngamjaba sel gi khudon macha ama tang tamjage aduga yamna nungaijai masing yamlaba comment sing pibirakpa aikoigi leiriba Facebook page asida di unthokna yamna pibirakre aduga Facebook page ki comment me amsidi parasu loiba naira roi 273 hena leiriba mi sing sige yamba pibirakpa sing hajaba tare yamna thagachari aduga hana mayam panama so isai se amuk tanga tabiraga comment pibiu hana pibiriba sing su yorga koine chamcham badro matang tawjage kaisu nate masi koina isai sibu support to biba sing da pungning thogat chaba hai tare khoi bu su pungning thogat pibagi insang chara matang ima leibiraga di ima ga chabiu aduga ima lekhidaba oregana family mayam punama hai tare ima leiram labadi haini sai se tabiraga so mayam na haribi sai se support to bibagi aduga koina hona jabagi koina hona jaman haijaba tare adu mayamna khitang singthabiba masinga masuyam drasu lakamaga makhai aduga lising manga YouTube ta akhoi gi di mamal yam yami mi manga khag orebasu ani khag orebasu so please adongi imaba ta sena nungsibi borabadi isai se amuktanga tabiu hariba page to the changbiraga 91.2 the ima song by James Hegurjam aduga YouTube ta su ima song by James Hegurjam aduga hariba aina thagachariba asidasu isai se amohna khongjage masidasu changbiraga comment pu bibirabadi soidana maki hariba imagi numit asida khanaba mapari
mamo ani khakta lokhut sage YouTube te gemaga Facebook page te gemaga koi kaisu pesa paijade pesa leijabagi nate mayam ga isai se support to bagi am nuai jaba hai tare ma bu nungsi bi sing adu isai se taraga milu de pirang sinthabi ba thamoi da thuk launa phobi bi sing du boi khoni kai khumna jabani khoina leijabagi tawjaba kari mata nachade aduga soidana maki isai se tabiraga adomna comment amamang tang ibiramu haina ngasi malemgi oiba imagi numit asida nolokjari mayam panama poi kai khumnajari loinana khurumjari kumja masingam latle imagi sakam mukhidaba kumja masingam latle imagi sakam mukhidaba halak laroi na to handak mapo kasigidi kumgi kumhaila pada imabu hekaning singlaki kumgi kumhaila pada imabu hekaning singlaki miya maraksida yawi boy khalaki uba phanglaro manglanda natana uba phanglaro manglanda natana manglanda natana kumja masingam lakle imagi sakam mukhidaba kumgi kumhaila pada imabu hekaning singlaki miya maraksida yauri boy khalagi miya maraksida yauri boy khalagi uba phanglaro manglanda natana manglanda natana manglanda natana manglanda natana oh ima 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 aigi nungshirabi aigi nungshirabi palem ima nungshibi palem ima nungshibi palem ima Thagachari hanana isaisu tabiba taurum sisu ngasigi ima gi numit haijabatare so mapung phana me amna yobiba aduga hariba ngasigi tangkaksi dorsu yai isai de support toroga inspector tayagi nataba so isai se palaga comment tobiramu aduga hariba sing do khoi hing draw matang tawjage khoi gi staff sing me am pulakan aduga khoi gi maike de gi yum da su me am phamming ai dai tare so imagi sei sibu tabi bagi dama khoi gi maike de ngamjaba khudol tamjage Facebook tagi ama aduga khoi gi YouTube tagi ama samaina Sonia Luang kaisu nate akhoi na sum game khok tok jabado aina hajabado sigi loira kan horen comment box to na pibiramu isai dugi matang da isai di pan biramu hai tare ko aduga mingjing to pulap lokot jage kaisu yamana te sum lupa lising amamam sumai sum toro kitang khudol tamjage to boni aduna
इमागी नुमित्सिगी इसैदुबु ताबीबा मदि कमेंट पिबिरिबा ममांगदा संतोकचखिबदा थवाई यावना कमेंट पिबिरकवा बेस्ट कॉम्प्लीमेंट पिबिरकवा मयाम हाइतारे सो मयाम पुनमक्की ओइना कोन खुदोल तमजगे हयेंग लाइव ओइना मते मसुम तौजगे यामदबदा अदुगा सोइदना आईडी दु कोई कॉल तौजरके मेसेज द नत्रगा मैसेंजर द मेसेज थारके द फोन नंबर गुंबा लौर अकाउंट नंबर लौर खोगी मैकेदी कापसगे युम द फम फमना हाइतारे सो कोइना तमजब खुदोल दो हराउना तरामना लोबियो केस ओइना हाइतारे कापजरकपदा अदुना दाव यमिना सि थादरे मैम कोई मिंगी रे चेंग ओबम द थादरे कोरो 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 ओलगा तक तक अनि खतंग लोखसगे सो थैंक यू सो मच हना थागचरी इमागी नुमिद सिदा नुंगाइरबा थोरम ngasi mapung phanbi basigi damak nungsi jaraba myam punumang na hena mapung phanbi basigi damakta haini hale tana thagachari aduga akoi ngasi damak ta di thorom solution magi abdu lokjarage pahog da comment chita uriba myam punumak waro biranu kanana kari hare hebadi pajage tasen soidamak aikoi gi sandukchariba thorom asigi comment box da adumna aikoi gi draw sida natraga isai sibu nungsi biragadi soidana comment amamam tang please 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 thambiram Thank you so much. Section review. Hayeng amuk thengna rase hujikidi. Thorum loisin jabage yabada luxury punumapu. James Saiguzamna. Khurumjari. Like hasuna sat laba like kone. Kanuk yade itin famne. Cheta balai trava. Changi thawaini. Diamond FM radio. Diamond FM Radio 91.2 Diamond Radio Channel